ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯁꯥꯃꯛꯇ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯦ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯃ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯂꯝ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯣꯕꯣꯛ ꯂꯩꯇꯕꯒꯤ ꯀꯔꯃꯒꯤ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯌꯥꯎꯅꯕ ꯂꯥꯛꯎ ꯃꯤꯔꯣꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯤꯅꯦ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯄ ꯅꯨꯃꯤꯠ ꯑꯗꯣ ꯁꯣꯔꯥꯠ ꯑꯣꯏꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯀꯥꯟꯗꯅꯤ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯅꯦꯒ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅꯁꯨ ꯀꯤꯒꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯕꯣꯕꯣꯛꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯣ ꯃꯝꯕꯁꯨ ꯌꯥꯝꯅ ꯃꯝꯃꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯊꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤꯡꯁꯦꯜ ꯑꯋꯥꯎꯕ ꯑꯃꯒ ꯃꯩꯇꯩ ꯄꯨꯡ ꯑꯃꯒ ꯈꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯨ ꯃꯥꯜꯂꯤ꯫ ꯕꯣꯕꯣꯛꯀꯤ ꯀꯥ ꯑꯗꯣ ꯂꯥꯜꯂꯒ ꯅꯤꯅꯦꯒꯤ ꯀꯥ ꯑꯗꯣ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯅꯦꯒꯤ ꯀꯥꯗ ꯆꯠꯄ ꯃꯇꯝꯗ ꯕꯣꯕꯣꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯑꯁꯤꯒꯤ ꯃꯃꯤ ꯇꯥꯏ꯫ ꯅꯤꯅꯦ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛꯁꯪꯗ ꯆꯥ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯤꯅꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯑꯕꯦ ꯑꯩꯒꯤ ꯀꯥꯗ ꯑꯆꯥꯄꯣꯠ ꯂꯩꯍꯧꯕꯅꯦ, ꯅꯪ ꯈꯔ ꯂꯧꯔꯨꯆꯣ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯕꯣꯕꯣꯛꯀꯤ ꯀꯥ ꯑꯗꯣ ꯂꯥꯜꯂꯒ ꯆꯠꯀꯅꯤ ꯈꯟꯕꯗ꯫ ꯑꯗꯨꯕꯨ ꯅꯤꯅꯦꯅ ꯍꯥꯏꯔꯕꯅꯤꯅ ꯇꯜꯂꯤ ꯍꯥꯏꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯣꯏ ꯑꯩ ꯂꯧꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯅꯦꯒꯤ ꯀꯥꯔꯣꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯕꯣꯕꯣꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯔꯤꯁꯨ ꯌꯦꯡꯗꯅ ꯑꯗꯨꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯒ ꯑꯆꯥꯄꯣꯠ ꯑꯗꯣ ꯂꯧꯔꯨꯔꯒ ꯊꯣꯛꯂꯛꯄꯗ ꯕꯣꯕꯣꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯔꯦ ꯑꯩꯁꯨ꯫ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯤ ꯑꯃ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯕꯒꯨꯝ ꯆꯦꯟꯈꯤꯕꯒꯨꯝ ꯃꯃꯤ ꯑꯃ ꯇꯥꯕ ꯑꯗꯣ ꯑꯩ ꯎꯔꯛꯏ꯫ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯀꯤꯃꯟꯈꯤꯕꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯥꯛꯁꯪ ꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯗꯣ ꯑꯩ ꯀꯅꯥꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯇꯧꯒꯗꯧꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯀꯨꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯈꯜꯂꯒ ꯂꯩꯒꯟꯕꯅ ꯑꯩꯅ ꯎꯈꯤꯕ ꯑꯗꯨꯅ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯀꯌꯥ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯃꯔꯥꯡ ꯃꯔꯥꯡ ꯑꯗꯨꯝ ꯇꯧꯕꯗꯒꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯝ ꯚꯥꯞ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯅꯩ꯫ ꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯊꯣꯡꯉꯝꯃꯤ꯫ ꯆꯥꯛ ꯂꯣꯏꯕꯒ ꯆꯥꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯇꯨꯝꯅꯕꯒꯤꯗꯃꯛ ꯇꯧꯅꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯅꯦꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯇꯨꯝꯂꯨꯔꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯇꯨꯝꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯅꯦ ꯍꯣꯏꯒ ꯀꯥ ꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ, ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯇꯨꯝꯂꯨꯔꯁꯦ, ꯐꯃꯨꯡ ꯑꯅꯤꯁꯨ ꯍꯥꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯣꯏ ꯇꯨꯝꯂꯨꯔꯁꯦ, ꯑꯗꯨꯅ ꯐꯔꯗꯧ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯗ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯣ ꯃꯩꯁꯨ ꯂꯥꯛꯇꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯁꯨꯝ ꯂꯥꯛꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯇꯨꯝꯕ ꯑꯗꯣ ꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯃꯤ, ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯊꯟꯇ ꯇꯨꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯀꯤꯕꯗ ꯎꯕꯗ ꯅꯤꯅꯦꯅ ꯐꯃꯨꯡ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯇꯔꯟ ꯑꯃ ꯊꯥꯟꯕꯤꯔꯝꯃꯤ꯫ ꯐꯃꯨꯡ ꯑꯅꯤꯗ ꯑꯗꯨꯝ ꯅꯛꯅꯅ ꯑꯩꯈꯣꯏ ꯎꯅꯕꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯊꯥꯔꯝꯃꯤ꯫
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯣꯟ ꯑꯗꯨꯁꯨ ꯃꯩ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯇꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯅꯕ ꯇꯧꯅꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯅꯦꯅ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯂꯨꯕ ꯃꯇꯝꯗꯅꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯜ ꯑꯗꯨꯗ ꯃꯤ ꯃꯀꯣꯛꯀꯨꯝꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯕ ꯑꯗꯣ ꯎꯔꯛꯏ꯫ ꯅꯤꯅꯦꯅ "ꯑꯕꯦ ꯌꯦꯡꯉꯣ ꯁꯤꯗꯩꯁꯦ." ꯑꯩꯁꯨ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯤ ꯃꯀꯣꯛꯀꯨꯝꯕ ꯃꯨꯁꯤꯟ ꯃꯨꯅ ꯃꯌꯦꯛ ꯂꯥꯅ ꯐꯖꯅ ꯇꯥꯔꯒ ꯂꯩꯕ ꯑꯗꯣ ꯑꯩꯁꯨ ꯎꯔꯦ꯫ ꯀꯥ ꯑꯗꯣ ꯄꯨꯡꯃꯝꯅꯦ ꯃꯝꯂꯤꯕꯁꯦ꯫ ꯀꯥ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯍꯥꯏꯕꯕꯨ ꯂꯦꯇꯔꯟ ꯑꯗꯣ ꯈꯛꯇꯅꯤ, ꯑꯇꯩ ꯀꯔꯤꯃꯠꯇ ꯊꯥꯟꯕ ꯅꯠꯇꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯤꯕꯅ ꯏꯁꯥ ꯑꯁꯦ ꯅꯤꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯍꯧꯗꯣꯛꯂꯝꯗꯦ꯫ ꯅꯤꯅꯦꯁꯨ ꯑꯩ ꯀꯤꯔꯦ ꯈꯪꯕꯗꯒꯤ "ꯑꯕꯦ ꯂꯦꯇꯔꯟꯒꯤ ꯃꯃꯤ ꯑꯣꯏꯔꯝꯒꯅꯤꯗ" ꯍꯥꯏꯔꯛꯏ꯫ ꯅꯤꯅꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯑꯀꯤꯕ ꯈꯔꯗꯤ ꯐꯔꯛꯂꯦ꯫ ꯑꯩꯁꯨ ꯈꯨꯝꯃꯤ "ꯍꯣꯏ ꯑꯣꯏꯔꯝꯂꯅꯤ." ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯂꯁꯤ ꯍꯥꯏꯅ ꯇꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯑꯃꯗꯤ ꯑꯗꯨꯝ ꯄꯣꯛꯇꯨꯅ ꯂꯩ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ, ꯇꯥꯔꯤꯕ ꯃꯃꯤꯁꯦ ꯂꯦꯇꯔꯟꯒꯤ ꯃꯃꯤꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯗ, ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯕꯨꯕꯣꯛꯀꯤ ꯀꯥꯗꯨꯗ ꯊꯝꯂꯤꯕ ꯄꯨꯡ ꯑꯗꯣ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯕ ꯍꯧꯔꯛꯏ꯫ ꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯤꯠ ꯅꯥ ꯈꯪꯁꯤꯡ ꯁꯤꯡꯗꯨꯅ ꯀꯤꯕꯅ ꯏꯁꯥ ꯑꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯡ ꯑꯗꯣ ꯉꯥꯏꯍꯥꯛ ꯊꯤꯜꯂꯝꯃꯒ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯩ ꯑꯗꯨꯁꯨ ꯐꯠ ꯂꯥꯎꯅ ꯂꯥꯛꯏ꯫ ꯃꯩ ꯂꯥꯛꯄꯗꯒꯤ ꯇꯥꯔꯝꯕ ꯄꯨꯡ ꯃꯈꯣꯜ ꯑꯗꯨꯁꯨ ꯀꯩꯁꯨꯝꯇ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯀꯥꯡꯈꯜ ꯑꯗꯨꯗ ꯇꯥꯍꯧꯕ ꯃꯃꯤ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯩ ꯂꯥꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯤꯅꯦꯅ ꯑꯩꯈꯣꯏꯕꯨ ꯍꯧꯗꯣꯛꯄ ꯂꯥꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠꯀꯤ ꯊꯕꯛ ꯑꯗꯣ ꯑꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯎꯕ ꯇꯥꯈꯤꯕꯁꯤꯡ ꯑꯗꯣ ꯇꯝꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯄꯨꯡ ꯃꯈꯣꯜꯗꯤ ꯇꯥꯏꯌꯦ, ꯑꯗꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯃꯤꯗꯣ ꯑꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯑꯗꯣ ꯁꯣꯔꯥꯠꯀꯤ ꯊꯕꯛ ꯂꯣꯏꯔꯦ꯫ ꯊꯕꯛ ꯂꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯟꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯝꯁꯤꯜꯂꯛꯄꯅ ꯅꯤꯅꯦ ꯑꯗꯨꯅ "ꯑꯕꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯦꯛꯈ꯭ꯔꯣ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯣꯏꯅ ꯆꯠꯂꯣ" ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯀꯤꯕꯁꯤꯡꯗꯨꯅ ꯂꯦꯛꯄ ꯇꯜꯂꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯤꯅꯦꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯦ꯫ "ꯅꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯤꯔꯦ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯉꯥꯇꯪꯕ ꯂꯣꯏꯔꯒ ꯃꯥꯝꯃꯗ ꯑꯩꯈꯣꯏꯕꯨ ꯊꯤꯜꯍꯜꯂꯨꯀꯣ." ꯅꯤꯅꯦꯅꯁꯨ ꯑꯩꯈꯣꯏꯅ ꯀꯤꯕꯗꯨ ꯎꯕꯗ ꯊꯤꯜꯍꯟꯕꯤꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯉꯥꯇꯪꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯤꯕ ꯌꯥꯕ ꯀꯔꯤꯝꯇꯗꯤ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯝꯃꯅ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯑꯃꯒꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯌꯦꯡꯊꯣꯛꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯏꯅꯝꯃꯗꯣ ꯂꯥꯏ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯩꯁꯨ ꯂꯥꯛꯂꯝꯗꯦ꯫ ꯏꯅꯝꯃ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯂꯥꯏ ꯅꯨꯡꯁꯤꯠ ꯈꯔꯁꯨ ꯂꯩꯕꯅꯤ꯫ ꯃꯇꯝꯗꯣ ꯀꯥꯂꯦꯟꯒꯤ ꯂꯥꯏ ꯍꯔꯥꯎꯅꯕ ꯃꯇꯝꯅꯤ꯫ ꯑꯩꯈꯣই ꯈꯨꯜ ꯊꯪꯅꯕꯗ ꯂꯥꯏ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯏꯅꯝꯃ ꯑꯗꯣ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯂꯥꯏ ꯑꯗꯣ ꯇꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯇꯤ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯇꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯗꯣꯂꯥꯟ ꯃꯊꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯧꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯣꯡꯊꯔꯛꯀꯦ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯍꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯣ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯑꯗꯨꯅ
manak nakpada layba amaybi ama kauruduna inama adubu fadahali. Ngihaki matung inama adu gyan khara tarakle. Asi haiduna aykhoy yumda changnarai. Thenglaba matamni maiga laktabaga aykhoysu numitudi paktumnade. Mayam adum mapanda lainay. Matam aduda ngihak leiraga inama ado amuk lai tongba horaklami. Inama aduna aiki asi haiduna yamnasu kapi. Matam aduda dadana kaidorage haina hangbada dada hoina leiriba yum adugi thongjilda mi mako yaudaba ama leptuna leire. Aibu chatlasi hai asumna leire haiduna dadada kappaga tamai. Asumna maibi ado dadana prap chatuna amuk kaurure. Aykhoydi yum aduda changba fawa kirabani haibadi inama aduna thongjilda mako yaudaba ama leptuna leire haiba aduda maibi ado yawraktuna kari tawre haina hangi. Inamana mako yaudaba ama aibu kawre sida leire asumna hai. Aduda amaibi aduna ngahak murum swali aduga thongjillom aduda onsillaga machinda asumna hangi. Nang kari pamino kaidoba laklino asi haiduna adubu thawai aduna asumna khumai. Ai mabu pudoini hairei. Maibi aduna amuk madi pubo yaroi nangi jakthak pibige atopa ama hayu. Matam aduda mi makok ama chage hairei hai. Amaibi aduna tainaba yabasu tainari khumba yabasu khumli. Adubu makok yaudaba adudi aykhoyna ubadi natte. Amaibi aduna haibadagi aykhoysu adum tabani. Amaibi aduna mi makok chabadi yaroi ama hayu haiduna hanjin hangami. Kona thangda amaibi ado mamit pangnaga hairei nakhoi yen amubi ama thirau. Thenglaba numidangi matamni aykhoydi kibanasu chumna leiba fawba ngamnadrabani. Dada aduga aykhoygi kaka amaga yen amubi ama thiba chatkre. Makhoi hek chatkibaga amaibi adu mamit adu amu ushinduna murum sunduna laikre. Aduga ikuidana dada hoy halai. Yen adusu purae. Yen ado mapanda la ama tharaga sadan tawduda amaibi aduna yen adugi mangak ado kakthatlami. Aduga la amada haplaga mami ushinduna murum soli. Amaibi adusu khongthang yangna thangduna chatki. Dadana letan ama paiduna amaibi adugi matung inakre. Dada ado halakle. Aduga ikhoyda asumna tammi. Yen makok ado lamlong ahum phangbada buntuk lore hairei. Amaibi adusu yauksilaktuna asumna amuk hairei. Hayeng no ngalaga lai ama khoiramse. Asi hairaga amaibi ado adum chatkre. Aykhoysu kina warabanina loina adum tumnakre. Asumna no ngalaga inamagi lai ado khoiram thokre. Aigi punsida adumna kikiba numiti ngasi fawba amukta yawraktri. Adugi matung ngasi fawgiti kaisu thoidopadi amuk tawrakhidre. Matung tana tawraktaba thengnadabasu oijage. Asumna channel asigi subscriber amakhakna wari asi biraktuna thabirakpani. Wari asi pathoksaba matamda soikiba ngangkiba kayarabasu mayamna ngakpiyu. Adum oinamak mayamna nungsibiduna channel asibu subscribe tawbiyu, share tawbiyu. Amasung mayangi mot comment da phongko piramo.